आकाशवाणी इम्फाल नोलिनी देवी न पाउ पजरी Raijasi tungan-tungan mafamsingda ngarangdaki hokiba sangai festival lisingani kunmanga asibu yaningteba phongdoktuna ngasisu IDP singna Bisrumpur jila ki koktada leba sericulture office mamangda wakat mi phamki Ekhogi Bisnupur Pangmi RK Manipur Sanana Hai Wakat mi phamadu loireba matungda miyamna Churachandpurda leba makhogi mayum singda chatlagani haiduna khongchet ama chatpa horaki maduda police ka muknaki tungan pa relief camp singda leiriba IDP singna thamjilakpa yaba lambi singda police na ngak sanbagi thabak akanba mawngda chathari Manipur ngasi nauna dengue positive oiba case ni puhumdoi thengnare Haksel Bipangna piba dengue report ki matung ina Rims Hospital da mioi kuntaruk test obada mioi taramathoi positive oiba thengnaki Jenims Hospital da mioi nipumdoi test obada mioi kunmapan positive oiki amadi Lanai Hospital singda mioi hum test obada mioi ahumak positive oiba thengnaki Outer Manipur Lok Sabha Kendra ki hanagi MP Dr. Lord Ho S. Phojebo National People's Party Manipur State Unit ki President Hakre MLA Singh Sheikh Nurul Hassan Thongam Santi amasung Jamhenglun Panmei makhoi humpuna Dolasiki Working President oina khankre Masigi matangda Dolasiki National President Conrad K. Sangmana Zerol amathokre Manipur da hojik lawmi singna law lokpagi thabak kanna chathari ngai marak asida lawbukta paituna thamlamba phawbai sing mai thabagi thabak kanna chatharakli Lawmi singna wana hona jaduna lawpham singda mahi marong yalaklaba tungda law yainabagi tamak khawdoktuna thamlamba phawbai sing masak khangdaba singna toina mai thadokli Imphal jila ki lamsang khunauda leiba haibong pokpi ki lawbukta ngasi ayu anganbada law yainabagi tamakta paituna thamba phawbai mai tharamle Manipur Fire Service na mafam adra sangsinduna phawbai sing ado matam chana kanba ngamkhi Thawbal Forest Division ki DFO Dr. Leisangtem Jesili ki meeting makhada Thawbal Forest Range amasung Kakjing Forest Range ki combined team na Thawbal jila ki manuk chana leiba lilong ngalo lekhongda drive chathabada ujek phana bathaklamba langmar purong phagatle Pradhan Mantri Narendra Modi nangasi South Africa ki Johannesburg da pangthokpa G20 Leaders Summit da malem ki drug trafficking thengnanaba G20 da yauriba members singna punna thabak tawminanaba wafam hawdokre Mifam madura wangang bada Pradhan Mantri nahai drug trafficking na miyam ki haksel ki lamda akiba pokhan batana tana tangdu leitaba phibam da kaihalakpa amadi ngaksel ki lamda achauba singnaba ama oirakli Madam Asina, Miam Puna Honamina Duna drug trafficking taking Octoknapa Amadi, terrorist sing the cell Tatabale Banba, Tangai Fati. Pradhan Mantrina, Malim Goina Hongdak Liva Cell Tungi Pibam Asitasu Puna Honamina Duna, Jakulam Jel the Satminabaki Apambasu, Mipamatuta Pungdoki. Yang Kitaruk Suba International Film Festival of India ki ngasi humni chanban numita, tungan ba thorong kaya uli. Ngasi Italy ki film Valentina Bhatin amasung Nicole Bhatin ki Mosquito, Jafar Panahit ki It Was Just an Accident, Surya Balakrishnan ki Dipatiti amasung Debankar Borgohen ki Assamese film Sikar na chingba utki. Ningsing Payai Festival asida nupida sakti piba gamari lenana ahanba oina nupi director yangkai ki film chingchu utli. Festival asiki saruk ama oina Bindu Binod Chopra na Art of Emotion and Filmmaking haibasida wangang ki. Ngaksil Mantri Rajnath Singh Haidi, Malimta Leliba tungan basing basing tengna bahotnabada anoba United Nations amasung International Order ama lehenbagi tangai fatabalay. Lucknow to pangtokpa Malimgi Chief Justice Singh oiba International Conference amada Mantri na wapamasi pungdokibani. Sri Rajnath Hai United Nations na Malimgi oina thokliba conflict sing kudamoina hairabada Israel Hamas amasung Ukraine Russia gi wathok sing asida maru oiba thokdang lawduna mioibagi minung sigi yengtuna achoba warep kaya lawbaya bani mangna hai United Nations asi sakti lebak singi ithil kaya lawbada tinta halle United Nations na Malim gi sakti lebak singi ithil changdana Malim asida santi achum aran gi bizar niyom chumna tawba amadi mipum khudimakpu chapmanaba mityeng da yenglabadi Malim gi mipum khudimakna tangdu leitana leibangam kani Syed Mustaq Ali Trophy lisingani kunmanga kuntaruki tournament ta saruk yanabagi damak sanaroi tara manga amadi support staff manga gi ming lokthokle
Manipur Cricket Association athokpa cherol amata hai tha asigi kuntarukta Pune da pangthokadoriba BCCI tournament asigi oina Manipur men's senior cricket team gi muhut oina satkadoriba miyoi kun hayeng Pune gi damak Imphal thatoklagani pauloi jare